Kuki khulai pai bani chingnaba singna Senjam Chirang tamna nongmai kapsilakpadagi state force ka akanba mawongda nongmai kapnari police tagi impact news na fangba pawda ngasi ayuk anganbada Kuki khulai pai ba oigani chingnaba sing aduna Senjam Chirang water supply mapada lairiba taruk suba Manipur Rifles Battalion ge temporary post tamna nongmai amadi bomb kapsilakibani state force na sukhut hanbadagi nakal ani gi marakta akanba mawongda khuthoknaki nongmai kapnaba adu ngaihak lepluraba matung amuk khuthoknari hairi aduba hojik fawbagi oina asok apan chingba yaubagi pawdi laitri paw sina makha tana ngarang numidang wairam pung mangaga minute kunrom chatpa matamda Senjam Chirang water supply mapada lairiba taruk suba Manipur Rifles Battalion ge temporary post ke bunker mamang maktada Kuki khutlai paiba oigani chingnaba singna Kangpokpi district ke Saparmaina police station na konba harau thelomdagi bom yauna nongmai kapsilakibane Thabak asi haurakibane loinana numidang athengba pung taraga minute nifu manga rom chatpa matamdasu taruk suba Manipur Rifles Battalion tamna nongmai kapsilakpadagi khuthanki hairi hojik mafam asida Sekmai police station gi OC yawba team ga loinana SDPO Lamphel Imphal West ki commando team amadi taruk suba Manipur Rifles ki personnel sing changsinduna lairi hairi